लुहोंगबा नोंगानबगा एक्सीडेंट सीरे कैबुल पुलिस स्टेशन की मनुंग चन लैबा मोयरांग खुनौ ममांग साबल इमा पांथोइबे लाइसंग बयादा पैसेंजर पुबा SCE जीप अमगा FZ बाइक अमगा थेंगजिनबदा FZ बाइक अदु थौरकपा ngahanda लुहोंगबदा ngairiba nupa ama लैखिद्रे ngarang ayuk chawrangna pung 10 ga minute 30 khara helakpa duaida thokiba laibak thiba thodok aduda लैखिद्रबा नुपा अदु कैबुल मयाई लेकाइदगे सलाम रामेश्वर चही 38 अपोकपा S इबो याइमा कौवे महांगना थौरकपा FZ बाइक अदुगे नंबरना MN01 8422 अमुबा मदे असंगबा मचुने अदुगा ACE जीप अदुना मोइरांगदगी कैबुल फाउबा पैसेंजर सर्विस तौबा गाड़ी अदुगी नंबरना MN02 V 8678 ने लैखिद्रबा रामेश्वर थौदोक थोकफमदा यामना थीना सोकपदगे राज मेडिसिटी दा लाइकनरबा मतुंगदा लैखिदबनी हाइरे थौदोक अदुगी मतंगदा कैबुल पुलिस स्टेशन ना FIR अमा लौखतुना इन्वेस्टिगेशन तौबा हौख्रे हाइना पुलिसदगी फंगबा पाउना हाइरे मांगखिबा नुपी मचा अने किडनैप तौबा ओइरमद्रे पुलिस मोइरांग म्युनिसिपल काउंसिल की मनुंग चनबा मोइरांग हेमाम लैकाइदा था असिगे 15 गे नुमिदांग वाइरम पुंग 5 गा मिनिट 30 रोम ताबदा लुहोंगबा चटखिबदगे मांगख्रे हाइदुना रिपोर्ट तौनरखिबा नुपी मचा मसिन मनाउ थोकपा अनि अदु ngarang naran sena mamang leikaidagi phangba ngamkhre masagi chahi 12 amasung chahi 13 rom surabi machin manau thokpa nupi macha ani adu ireima lamaba sporting association ELSA ge volunteer singna naran sena mamang leikaida leire haiba pau pirakpadagi maphamduda sangsindu police na rescue tawba ngamkhibani haina ngarang numidang wairam paumi singda Bisnupur district police ke SP na phongdokre SP Bisnupur Hobson Sapam na paumi singda haikhi पाउसे खरदा अमसुंग सोशल मीडियादा चही नौरिबी नुपी मचा ने किडनैप तौख्रे हाइना फोंगनखिबा पाउसिंग अदु अरानबो ओइरमले मखोय अनि कनामता न किडनैप तौबा लैखिदे चही 18 रोम सुरबी नुपी मचा अदुगा चही 18 लोम सुरबा नुपा मचा अमगा मसा मसा यानरगा सेनबदा नुपी मचा अदुगा लाकमिनबा चही 18 रोम सुरबी नुपी मचा अदुना मयुमदा हंजनबदा अहल लमन सिंगना चैबीगद्रा कीबदगे मचेगी मतुंग इंदुना चटपा ओइरमखे महागना मखाताना हाई असुमना मफम खंगदना चममनबा पाउसिंग मियामदा संदोकपिगनो लोइनना पुलिसना लौखटलिबा थबक थौरम सिंगदा ELSA नारायण सेना अमदे लमदम असिगी मियामना मतेंग पीबीबा असिगुमना मखातानासु डिस्ट्रिक्ट असिगी मियामनासु बिष्णुपुर डिस्ट्रिक्ट पुलिस दा मतेंग पांगबियो अमरोम द ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको की सेक्रेटरी पब्लिसिटी लाइस्रम कृष्ण चंद्रना खुयेक पिदुना थादरोकपा चेरोलमना हाई नुपी मचा अनि अदु नारायण सेना ममांग लेकाई वार्ड नंबर 10 दा लैबा बाबासना कौबा मियोय अमगे लबुक मयाइगे लौरीदा लोकलगा लैरंबा थेंगनबदगे मोइरांग पुलिस स्टेशन दा सिनखरे था असिगी 15 दा नुपी मचा अनि काइरेन फाबिदगे मोइरांग दा लुहोंगदौरिबे नुपी मचा अमगे बर्थडे गी थौरम अमा यावबा चटखिबने नुपी मचा अनि अदु मसक खंगदबा एक्टिवा तोंगबा नुपा अनि लागलगा फाबिख्रे हाइना सोशल मीडिया दा वायरल ओइरखे थौदोक असिगा मरी लैनना मांगख्रबे नुपी मचा अनि गे इमुंग मनुंगना अमुको दा अंगांग अनिसु थिबीबदा मतेंग पांगबिनबा हाइजरखे पाव असि हेक फंगबगा अमुको न लुप असिगी मखादा लैरिबा डिस्ट्रिक्ट ब्रांच अमदे मखोय मखोयगी एपेक्स बॉडी सिंगदा पाव पीदुना मिकुप नाहुम सिंगना लहनखे अमदे मांगख्रिबा अंगांग सिंग असिगी फोटो सिंग साइथोक्तुना मखोयबु पुरंबा याबा मफम सिंगदा सेनाहंदुना थमखे लाइबक फबदगे ngarang मांगख्रबी अंगांग सिंग अदु नारायण सेना ममांग लेकाई वार्ड नंबर 10 दा लैबा बाबासना कौबा अमगे लबुक मयाइगे लौरीदा लोटलगा लैरंबा अमुको अमदे ELSA गे थौमी सिंगना थेंगनखे अमुको की डिस्ट्रिक्ट ब्रांच ओदिबा यूनाइटेड क्लब्स ऑर्गेनाइजेशन बिष्णुपुर डिस्ट्रिक्ट के लोंगजम प्रेमजितना लुसिंगबा ELSA नारायण सेना क्लब की टीमना क्लब असिगी ऑफिस ता पुरक्तुना वाहंग पाहंगना बक तौरिंगैदा मोइरांग पुलिस की टीम अमा लाक्तुना हाथु हाथु पुखी मरम अदुना थौदोक अदुगी मतंगदा अकुप्पा वारोल सिंग अदुदे अमुको की माइकेदगी वाहंग पाहंगबगे खुदोंग चाबा फंखिदबना खंगहौद्रै चेरोल असिना मखाताना हाई लमदम सिगी ममा मपा ओइरिबा सिंगना सही नौरिबा अंगांग सिंगबु निंगथीना नाक सेंदुना थंबेयो मखोयबु निंगथीना ताकपी तंबीबा अमदे पुंसिगी पांडम अदु उहंदुना लोइना बीबगा लोइना इंखलगलिबा इचा सिंगना करी तौरे मखोयगी लमचत करी करी अहोंगबा लैबगे हाइबदु कुपना सेनबीदुना लमदमसिदा मखल मखा कयागी पामदबा थोकदोक सिंग थोक्तना बहोनबियो हौजिक ओइरगलिबा मतमसिगी फिबम असिदा अंगांग सिंग असि यामना नौना वाखल लंगफांगनरक ए पुंसिगी पांडमदगे नाथैरक ए इथक इरांग चटखिदुना
ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯄ ꯑꯃꯗꯤ ꯃꯔꯝꯗꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯀꯥꯎꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯊꯧꯗꯥꯡ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯀꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯃꯄꯨꯡ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀꯣꯒꯤ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯃꯤꯟꯅꯁꯤ, ꯃꯅꯤꯡ ꯇꯧꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯣꯏꯁꯤ, ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯑꯐꯕ ꯀꯥꯎꯟꯁꯦꯂꯤꯡ ꯄꯤꯃꯤꯟꯅꯁꯤ, ꯃꯗꯨꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯑꯃꯨꯛꯀꯣꯅ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤ꯫ ꯑꯣ ꯍꯦꯟꯔꯤꯅ ꯋꯥꯏ ꯏꯔꯥꯕꯣꯠꯀꯤ ꯃꯊꯛꯇ ꯊꯥꯈꯤꯕ ꯀꯦꯁ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2017ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯋꯥꯡꯈꯩ ꯑꯦꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯑꯦꯛꯁ MLA ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯗꯨꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯍꯧꯖꯤꯛꯅ MLA ꯑꯣꯏꯔꯤꯕ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯊꯥꯈꯤꯕ ꯁꯤꯚꯤꯜ ꯑꯄꯤꯜ ꯀꯦꯁ ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯉꯔꯥꯡ ꯈꯟꯅꯕ ꯇꯧꯗꯅ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2017ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯗ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯅ ꯃꯥꯏ ꯄꯥꯛꯇꯨꯅ MLA ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯦꯅꯔꯤꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯏ ꯑꯃꯗꯤ ꯃꯍꯥꯛꯄꯨ MLA ꯑꯣꯏꯕꯗꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨ ꯀꯣꯔꯠ ꯑꯁꯤꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯏꯔꯥꯕꯣꯠꯄꯨ MLA ꯑꯣꯏꯅꯕ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯁꯤꯡꯅꯗꯨꯅ ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯅ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄ꯭ꯔꯤꯌꯣꯕꯠꯇꯒꯤ ꯃꯊꯛꯇ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 22ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯀꯦꯁ CA ꯅꯝꯕꯔ 1666 of 2021 ꯊꯥꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯀꯦꯁ ꯑꯗꯨ ꯉꯔꯥꯡ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯎꯗय ꯎꯃꯥꯁꯦ ꯂꯂꯤꯠ, ꯖꯁꯇꯤꯁ S ꯔꯕꯤꯟꯗ꯭ꯔ ꯚꯥꯠ ꯑꯃꯗꯤ ꯆꯤꯞ ꯖꯁꯇꯤꯁ ꯕꯥꯂꯥ M ꯇ꯭ꯔꯤꯚꯥꯗꯤꯒꯤ ꯕꯦꯟꯆꯅ ꯂꯤꯁ ꯇꯧꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯗꯤꯁꯃꯤꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯟꯊꯣꯡꯗ ꯕꯣꯝ ꯂꯩꯔꯝꯂꯦ꯫ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏ ꯀꯣꯏꯕꯤꯗ ꯂꯩꯕ ꯁꯤꯁꯨ ꯅꯤꯁ꯭ꯇꯥ ꯅꯤꯀꯦꯇꯟ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯉꯔꯥꯡ ꯑꯌꯨꯛ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯌꯦꯡꯕꯗ ꯕꯣꯝ ꯑꯗꯨ ꯉꯍꯥꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:50 ꯇꯥꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯕꯣꯝ ꯊꯝꯂꯝꯂꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨ ꯃꯅꯤꯀꯣꯒꯤ ꯗꯤꯚꯤꯖꯟ ꯅꯝꯕꯔ 3ꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯋꯥꯌꯦꯟꯕꯝ ꯀꯥꯃꯦꯁꯣꯔ ꯀꯧꯕ ꯑꯃꯒꯤꯅꯤ꯫ ꯕꯣꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯇꯨꯡꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯕꯣꯝ ꯑꯗꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯨ ꯆꯤꯡꯗꯗꯤ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜꯗꯗꯤ ꯑꯉꯥꯡꯁꯤꯡ ꯕꯦꯟ ꯊꯟꯅ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯃꯍꯩ ꯇꯝꯕ ꯍꯧꯅꯔꯦ꯫ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯔꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯃꯍꯩꯁꯪ ꯍꯥꯡꯗꯣꯛꯇꯨꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯃꯍꯩ ꯇꯝꯍꯟꯕꯒꯤ ꯑꯊꯤꯡꯕ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯕ ꯕꯦꯟ ꯁꯥꯔꯚꯤꯁ ꯍꯧꯕ ꯊꯦꯡꯅꯔꯦ꯫ ꯂꯩꯉꯥꯛꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯁꯨ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯃꯇꯝ ꯁꯥꯡꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯤꯚꯝ ꯈꯔ ꯃꯈꯩ ꯁꯥꯐꯔꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 7ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯀ꯭ꯂꯥꯁ 9 ꯑꯃꯗꯤ ꯃꯊꯛꯇ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯥꯏꯆꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯔꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯣꯐꯂꯥꯏꯟ ꯀ꯭ꯂꯥꯁ ꯄꯥꯡꯊꯣꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕ ꯃꯔꯝꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗꯕꯅꯤ꯫ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯎꯈ꯭ꯔꯨꯜꯒꯤ ꯃꯐꯝ ꯈꯔꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯂꯅꯥꯏ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯆꯂꯥꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯁꯨ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯁ꯭ꯀꯨꯜ ꯀꯥꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯐꯦꯁ ꯃꯥस्क ꯎꯞꯄꯅꯆꯤꯡꯕ ꯀꯣꯚꯤꯗꯀꯤ SOP ꯅꯤꯡꯊꯤꯅ ꯉꯥꯛꯂꯝꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯧꯁꯥꯒꯨꯝ ꯕꯦꯟ ꯁꯥꯔꯚꯤꯁ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯗꯨꯅ SOPꯒꯤ ꯋꯥꯡꯃꯗ ꯑꯉꯥꯡꯁꯤꯡ ꯉꯥꯔꯤ ꯅꯝꯕꯒꯨꯝ ꯅꯝꯗꯨꯅ ꯄꯨꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯀꯨꯜ ꯍꯥꯡꯂꯝꯕ ꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯅ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯇꯥꯟ ꯑꯦꯔꯤꯌꯥꯗ ꯂꯥꯏꯔꯤꯛꯈꯥꯎ ꯄꯨꯗꯨꯅ ꯁ꯭ꯀꯨꯜ ꯀꯥꯔꯝꯕ ꯀ꯭ꯂꯥꯁ 5 ꯈꯛꯇꯃꯛ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯂꯥꯁ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕ ꯍꯧꯔꯦ꯫ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯈꯔ ꯍꯟꯊꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯁꯤꯡꯅ ꯀ꯭ꯂꯥꯁ ꯍꯧꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯛꯇꯅꯕ ꯑꯣꯖꯥꯁꯤꯡꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯂꯩꯉꯥꯛꯅ ꯁꯤꯟꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯊꯨꯒꯥꯏꯕ ꯑꯃꯗꯤ
ꯉꯥꯛꯇꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯇꯁꯨ ꯂꯩꯉꯥꯛꯅ ꯀ꯭ꯂꯥꯁ 9 ꯃꯊꯛꯀꯤ स्कूल कॉलेज याथंग पीद्रिंगाई मांगोइनना चुराचानपुर अमदि तमेंगलोंग डिस्ट्रिक्ट स्कूल कॉलेज सिंग हांगदुना महौसागुम हांगलुबदगी चुराचानपुर महिलोई 18 कोविड पॉजिटिव ओइबा थेंगनख्रबनी हाइरिबा डिस्ट्रिक्ट अनि असिदा महिलोइसंग सिंग हांगदुना मपुंग फाना क्लास अथरे हाइबगी पाव अमा पावसे असिना फोंख्रबा तुंगदा जेडईओ चुराचानपुरना ऑर्डर अमा थोक्तुना डिस्ट्रिक्ट असिदा हांगलिबा लनाई स्कूल सिंग खुदक्तगी थिंगजिनबा खंगनखिबा लैख्रबनी। उख्रुल डिस्ट्रिक्ट की ओइनदी था अमरोमगी ममांगदगी हौना पिकलिबा आंगांगसिंग याउना महिलोइसंगसिंग हांगदुना मपुंग फाना चलाइरिबा असिदा मरी लेनबा डिस्ट्रिक्ट एडमिनिस्ट्रेशन डिस्ट्रिक्ट पुलिस अमदि ऑथोरिटी अमतना मिजेंग संगबीदबगी ममी चाउना ताहौरे लैंगा की अयाबा याउदना पिकलिबा आंगांगसिंगी महिलोइसंग हांगदुना क्लास अथरिबा असिदा करिगुम्बा लाइबक थिदुना कोविड लाइचत पाक्तकनना संदोरकलबदे मदुद थोरकपा फफतगी टेक्सा कनाना पुगदगी हाइबा माइकई कयादगी वहंग हंगनरकले। अरोइबदा ताबिरिबा पुम्नमकपु थागतचरी।